AT Unit 16 na red chathabada nattaba licht chatlmbgi Meeoi 15 fagatkre. Ballet reached Meeoi da tatuna tata turenda tasinkre. Mayam punamopu channel asina taram nokjari. Makhal mathelni losingni channel asina adongi damakta tongan ba Facebook page sindigi lothokjaba post kharadang miyam da share tawjari. Ahanbada Lamlai 360 na thagat pirapa post amada hatada hangliba beauty salon amadi spa singda nattabali chathare haiba akaknaba paw ama fangbadagi aramba unit 19 na mafam asida ngarang red chathabada nattabali chatlamba nupi yauna Meeoi 15 fagat kre hairi hatagi cemetery lambi da leiba Sanas beauty salon da red chathakiba aduda apikpa ka singda phamung macha kaya tharamba thingnaki Hairiba mafam masida sizinnakraba kondom amadi kanisu fagatpa ngamki chahi nauribi nupi manga nupa ama amadi nupi sabi mari punna Meeoi 10 mafam masidagi fagatpa ngamki nakal amaromda numidang pung 9 makhai tarakpa aduwaida akaknaba paw ma fangbadagi oran hotel manakta leiba Jawan spa hairiba mafam masidagi su nattabali chatlamba Meeoi 5 amagasu fagatpa ngamki Hairiba Meeoi sing asi mari leinaba police station singda kusinakragani haina unit asigi commander langonba maitaina paumi singa unabada phongdorakre ani subada kanglei salai tarit na thagat pirakpa post amada Valley Bridge Meeoi da tatkre tata turenda tasinkre diver thiba khangdri mutum phibo da handang nong sakiba Valley Bridge ama sing pubat truck lanthokpada thong adugi Meeoi da tekre Atopa post amadana korong ama khumangi Facebook page amada nongmai mathau tawkre kolom mathau tawbiro natrapadi nongmai da amuk tarakani haiduna phongdokrakre masiga loinana ngasigi video asi loisinjari miyamna masigi damakta like comment share amadi subscribe tawbirmu damakta miyamgi mafamda hanna ningsingjari